Online Manipur YouTube channel na subing birba mayam pum na po muka na taram roksari ahan badayam na Maruoiba pawam update tamjage nan beleben arrest warrant ki mayukta mitay lipun ki lusing ba promote na High Court HAIKHRE High Court ki Ayaba Yaodana mahaku Faba Amasung Court Kahannaba Hotnaba Yaroi HAIKHRE promote chan ki mathakta Surasanpur police na lokhat pa case FIR number 684/6/2023 ki complainant police station asigi sub inspector Lejapau Kipgen Oiramle Megi ahum dagi kuki phurup na konsin besing gi kangluk masa singi mioi sing na mitai da atamna na onsin duna chatharak liba lan kangluk ani gi marakta kana sathari ngi gi serak hauki ba jun taruk ta maitai lipun gi lusing ba mayang bam promote chan chahi yang kai gi nitoi apokpa em gauromangon singmai rong mamang lekai da leibana di wire gi senior journalist karan thapar na pi ki ba interview amada tongan ba kangluk phurup singi marakta nungsina ta thokhan ba ya bo pham sing phongdok i haibagi sarsta Surasanpur PS na lokhat ki ba case amaga mari leina chief judicial magistrate Surasanpur na non-relevant arrest warrant issue torokpadagi mayukta M Pramod Chan na High Court of Manipur da writ petition ama file tawradun HAIKHRE loina namha ki civil writ petition adu pangasi High Court of Manipur gi justice ahantem bemolagi bench na lokhatuna khanarba matung da respondent sing da sayol mari gi manung da paukhum pirakadaba notice sing issue tawkibaga loina na petitioner prayer tawrakliba interim order gi khananabagi damakta December 2023 the case asi amuka hanna list tawnaba khangan kibaga loinana hairiba numit asi phawbagi manungda High Court of Manipur gi Ayaba Yaodana mahakpu Faba Yaroi amasung Surasanpur gi CJM gi court ta Kahannaba Hotnaba Yaroi haibagi direction pikhre Maitai lipun gi lusingba M Pramod Chan na file torliba wakat asi High Court writ petition civil number 727 of 2023 oina lawat ki petition asi mahakna Manipuri lenga ki chief secretary Surasanpur district police ki SP Surasanpur PS ki officer in charge Lampen police ki officer in charge amasung mahaki mathakta lawkat liba case asi ki complainant oiriba Surasanpur PS ki sub inspector Lejapau Kipgen bu respondent sing oihelaga makhoi gi mathakta wakala khibani Surasanpur PS na case asi jun taraka mapan 2023 nungtin pung manga minute kuntram ngom tarak pada register tawdun lokhat kibani case asi IPC ki section 153A 153B 500 5 gi makada register tawbani petition asi court na ngasi lokhalakpa mahaki maikai jo senior counsel M Hemochandra na lepla kam hakpo counsel ajoi pebam na active assist tawki court na petitioner ki counsel ani na submission torokpa wafam sing taraba matung the respondent manga maksayol mari gi manung da paukhum pirakadaba noticing issue tawki apun ba respondent manga gi manung dagi respondent number 1 dagi na 4 phawbagi noticing public prosecutor Niranjan Chana samna lauki aduga what horiba respondent number 5 oriba Surasanpur PS ke sub inspector Lejapau Kipgen na issue tawba notice na petitioner gi maikai dagi speed post ki khutang da sayol amagi manung da thanaba direction piki aduga thabuk asimak pangthokle haiba utpa affidavit amasu petitioner na file turokadabani haiki petitioner asi court na khanna rakpada petitioner ki maikai de lepkiba council sing na makhoi gi oiba wafam sing phongdok baga loina na interim order ama pass bibi na court haijaki adum oinamuk respondent sing gi maikai de lepkiba public prosecutor na prayer adubu objection tawki adum oinamuk court na hojik Manipur da oiriba sathiraba phibam asiga mari lena na Surasanpur gi CJM gi court ta petitioner na kabada mahaki punside khudung thiba thorokpa yaba singsu yengladuna mahaki petition asigi interim order khananabagi damakta piriba numit asi phawbagi manung da mahakpu court asigi Ayaba Yaodana faroidabani amsung Surasanpur gi CJM gi court ta Kahannaba Hotnaroidabani haiki panba yabadi M Pramod Chan na court wakala khibada police na mahakpu case asida lana singsinduna maral sire haiki aduga case asi mahaki mathakta lawkatle haibagi matangda khangalakkiba leite amasung samon amatasu respondent singi maikai dagi fangkiba leitri haiki loina case asi kanagum mioi khargi aningba apambagi matung ina lokhatpani haipa wafamsu High Court ta phangdokhi aduga mathingi update asna Barish fagani haina bathajaba piragle sagarot khoirakpom likai da nongmai kaptuna nupi ama yauna mi manga asok apan nanghankibagi thodok adugi lusingba manormai Barish Sharma soidna fagani haina chief minister and Berena JSC da thajaba piragle hairi ngasi numidang thodok asiga mari laina na semkiba JSC gi apunba mi tara CM go unaki CM go unaror ka tholpada JSC gi convener songtham ibo yaimana hai thokiba thodok asigi lusingba oiriba Barish fadana leiriba amadi makhoina season ba khulai sing fagatana leiriba asigi matang da CM da JSC gi maikai dagi taksen ki mahakna makhatan hai CM gi maikai dagi Barish asi BJYM gi president na tem hak BJYM ga mari lenen tem hak pu athuba matam da phagani phabangam dragadi arrest warrant thagani amadi mahaki anticipatory bail su kakhanaba tawgani thodok asida BJP na trungna BJYM ga mari lenen de yorum basing su makhoi gi pham dagi lawthokani thokiba thodok adu da soktuna hojik
ꯂꯩꯀꯅꯔꯕꯁꯤꯡꯒꯤ ꯑꯅꯥ ꯂꯥꯌꯦꯡꯗ ꯂꯩꯉꯥꯛꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ CMꯗ ꯊꯥꯖꯕ ꯄꯤꯔꯛꯈꯤ CMꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯊꯨꯕꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯒ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯏꯕꯣꯌꯥꯏꯃꯅ ꯐꯣꯡꯗꯣꯛꯈꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯅꯧꯕ ꯑꯞꯗꯦꯠꯀꯤꯗꯃꯛꯇ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔ YouTube ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯊꯦꯡꯛ ꯌꯨ